Image Paodam yang tabiriba singbu Yumnam Anuradha Devina ikonona khurumjari. Haujeng maroiba pauda artist sing Yumnam yamna CAA ge mayukta protest tawkhre. Combating child trafficking in its Indian district habisida workshop ama pangthokre. Loinana organic poem singe matangda awareness program pangthopaga loinana poster campaign amadi street corner meeting pangthokre. Haujeng pausanona bizari. Rajya Sabha amadi Lok Sabha da pass tawduna President na ayaba piduna haukraba CAA gi mayukta ngasisu artist sing yauna tongan ba simpamda leiriba na oiriba kya yauduna protest tawduna khongsa sakre. Iroi semba chingkhongda tongan ba placard sing pairaga kholop sing lauduna isai salaga protest tawki tungda khoirama kaithen tamna laglaga kaithel ge akoibada kholop lauduna satki. BT Road lom tamna haigalakpada police na thadpadage mafam aduda kholop sing lauramlaga hanki. Playcard sing da North East reject CAA, North East is not a year dumping site, North East is not immigrant center home CAA haiba wahi sing ek makoina lakpada we shall overcome haiba sakki. Khongjang sang silibas singna phongdorakpada ILP chanaraga CAA dagi ngakthopangangmani haibasi Manipur miyambo apangbasi bani. ILP kudaktagi lokthokhibasu yai CAA Manipur dagi lokthokhigadabani haiki. Ansuman Himayat Islam Yaripok Tulihal na sinduna ngasi Yaripok Tulihal Azad Grounda Myanmar Citizenship Amendment Act CAA amadi National Register of Citizens NRC ki mayokta wakami pamphangkre. Wakami Pambaduda Sarugia Kiba Anjuman Himayat Islam Tuli Halge President Abul Gapana CAA Amadi NRC Bu Yamna Kana Yaningdaba Pungduktuna Hai Lebakasida Yamna Tamtiba Puropa Kanglup Naiba Ek Ama Pidiba CAA Asi Lebak Asida Chanaba Yaroi Ek Asi Atamnana Lebakasida Kanglup Amakakta Leigadabane Haiba Wakalonda Semkibane Leminariba Akoi Masenta Marakta Ek Asina Yamna Chauna Akaiba Pirakane Democracy Saliba Lebakasida Miamge Apamba Amadi Yaningdaba Pongdokpa AMU DU JNU na Chingbage Mahiroi Sing Yamna Tamtina Opinaiba Asikandem Tawi Masi Tobigano Loinana Kanglupuro Naiba CAA Asi Atubada Widow Haiba Wapam Sang Pongdoke Wakanmi Pamaduda CAA Widroto NRC Chatnabayaroi Manaba Miengda Yengba Pami Haiba Pleka Sing Siznaki Loinana Kolau Kias Lauki. Aikoi yamna condemn tawi aduna masugumba thodok asi thokhan bidanaba aikoi haibagi phibam amala abanina aikoi mayam punamak asida saruk yaminasi amasung aikoi mateng tominasi aikoi hairi bab ek asi withdraw tawdiba phobada aikoi punamak asida masi withdraw tawdiba phoba aikoi saruk yaminasi. Chief Minister Nongthoma Birena High Crate Bharat Sarkar ga ancient IM gi gagi Santigi Warigi Aroiba Wari Lakpada Manipurda Naga Singh Penaba Tokhaiba Administration Amasem Danaba Mamang the Gitangaduna Lagli Wari Asiginungi Oiba Waruishent Amata State Sakada Kangalapalai Wapomasi as in Manipur Vidan Sabage Wahang Pakom Matamda Sagolban Kendrage MLA RK Imona Sabada Son Notice Number 1 Ge Pakomo Aina Wapom Sangase Chief Minister Napondo Kibane RK Imogi supplement oina sabada pongdo kibada Manipurda ILP amasung kepki ayamba sarukloy silerle etabo naga santige waruishinda Manipurda kadigu mamakal amatage oiba Manipur tugaiba yaba haiba Manipur Vidhan Sabha ge resolution number 121 haukiba English ngane taratare ke December gi tang kunithoi amasung masage resolution ase madamdugi Union Home Minister Rajnath Singhada English ngane taranipangi July kulumdai de pisinke Masigi mamangda palamba sarkana su Vidhan Sabha na pass toba resolution pisingi basinge matangda kendra na Manipur sarkada hairiki basing khangnaba hangki
Chief Minister na makataraduna haikibada Indo-Naga peace talk ase yamna kuidaba chahi kunithoi suraklaba issue ni. Masay matam-matamgi leramba sarkana hiram asigi matangda taknatuna lakle hauzik so Naga Santi wadida Manipur kaiba yaro hena taknari. Sahi asigi October ge tang kuntra matoida Chief Minister masamag yauna all political party ki mihut sing amasung Naga Santi wadida Mangzin thaduna changsiliba kokomigi lusang basing yauna Union Home Minister Amit Shah unaduna NNC and IMG Santige Warishinda Manipurda Tonganba administrative lehendanaba taksalam le haiba wapam sabada phongdoki. Manipur Sakana Pomigi Simpamda Piba Pension Scheme Housing Piriba Thagi Lupali Singh Mari Asi double hangana Batarang Lady Adubo Masi Law Department ka Tana Hodaba Yadavana Law Department ke Vesting Adungairi Haina Asin Manipur Vidhan Sabada MLA Surja Kumar Okramna Hanglapo Wahang Pokumda Information and Public Relation ke Minister Tongam Bisarjita Sabada Pongdo Kibini MLA Surja Kumana Sabada Supplementary Wahangda Media Haibasi Democracy Satpa Lebakta Mari Subayumbini Paumi Singna Pangliba Thagi Sempam Yamna PE Laikidraba Paumi Singi Imungda Piriba Family Pension Hengat Piu Housing Powda Pausi Singda Advertise Tokibagi Bill Pitokadaba Cam Lady Hain Hanke Minister Bisazana Haikibada Paumi Singi Rol Yamna Chawi Sarkar Sukhangi Tumina Laitokte Haukiba lisangani taranipan taramapanda sarkage advertisement tarahomdoi display tauke apunba sempamna lupa lak marputarahomdoi lising nipuni toy chatreka yangkai mga khars tauke lisangani taramapan kunda sarkage display advertise tauke apunba sempamna lupa lak kulumdoi lising yangkai matoi chatret maripu mari khars tauke apiba wadhoba sempamna lupa lak marpudaramanga Lesing tarataret ka humpu marini masi Mars financial year mamangda pinaba honagani haiki. Combating child trafficking in Eastern District Haiba Hiramda Nomagi Oiba District level works of amangasi Jaffa Village Community Hall Sandina Pangtokre Taramasi National Commission for Protection of Child Rights NCPCR na Manipur State Commission for Protection of Child Rights NCPCR amasung Seva Bharati Manipur ka collaboration taraga sanbane ngasagi tharomduda and Madhunimai Singh SP Chandina athoiba mitung Dr. Jinglen Khomba ADC amasung MCPCR ge member ke as Jitrendana mathangsina akhanaba mitung amadi tharomapu oina sarvyakhi Tharomduda wangangladuna athoiba mitung oikiba SP and Madhunimai na haikibada Chandan District asi yumthang nariba Leipak tagi Laina Paudok Pauzin Yabana Child Trafficker Singna Chatok Sasin Tawada Yana Kudung Saba Oiri Mori Amasungka Palen Ani Asida Child Trafficking case Mayama Matengnari Police na matam supada sigumatong asiting na ba amadi masigi haurapam pangnaba honarabasu stakeholders sing amasung atopa department sing nasu miyam marakta wakanta handuna sigumatong sing tingba darkar oi haiki Tarumapu Aikiba MCPCR ge member ke as Jitrendana Haikibada Chandena Amasung Mori area asi Child Trafficking ge Trust Point Oire record ke matungena housing Rangoon area da angang cham mehna lady Nepali nupi macha chamaga humudra mapansu abukokta da Mori dadiki rescue tauki masi amukta da rescue tawbuda khwaiding masing yambane masida police ke Maru aina nupi police ki tawdang yamna chawi haiki ngasigi tharomdu da tonga tongamba district level officers sing amasung district asigi stakeholder kayasu sarugyaki Tengnokpan district ke manung channa leiba leibi village ke Baptist church na chahi yangkai surupagi golden jubilee tharamba amadi church ke anawa building sangkabagi tharama ma ngasi pangthokrai tharamadu da leibi khungi akoibada leiba tongan tongaba zati kya ge khunsa kya sarugyaki Tharomaduda Reverend Loli Pastor na Leibi Kolge Golden Jubilee Flag Jinkhat Labamatung Kolge Chairman Eyes Ankana Kul Asige Church Asina Ngati Chahi Yankai Surapage Ningsing Kubampa Ama Oina Memory Stone Ge Maikum Hangdoki Tharomaduga Mari Lainana Tungan Tongamba Kul Kayage Church Member Sing Local MLA Di Korongtang versus Luyang
former pastor K.S. Tomcha local pastor amadi autonomous district council Chandenge member singsu saruyaki Manipur Organic Mission Agency Momagi Miang Makada Loksal Manipur Amadi Loksal Kairaki Union Asinduna Kairak Yawabong Kaitalda Thawal Amadi Kaksang District Oina Organic Polam Sink Sijanaba Kanabagi Maramda Awareness Program Pangtopagaloina Post the campaign holding street corner meeting and a publicity Taram Pangtokre Taramaduda Wabagai Zilla Parisat ke member and Zentana Thuba Mitung Kairak Grampasa ke Pradhan E Santi Leimana Tharomapu Loksal Manipur ge President Mutum Suramani Kaira Gram Panchayat ke Upa Pradhan Yumnam Ratan Asia ge President Oinam Sitolzet Amade Social Worker KS Sazona Ikai Kunaba Mitung Sing Oina Saruyaki Tharomda Saruyaki ba Wangang Loish Singna Chemical Fertilizer Seasonabagi Amangba Amade Organic Farming Tawa Anige Kanabasinge Maramda Wangang Duna Miambo Bhatan Ki FCI Godanda Mathai Enterprises na Hanagi Sinmi Singi Mahuta Anova Sinmi Sing Taban Sohanaba Pusilapagi Tawang Yaning Daba Pongduktuna FCI da Hana Tabak Suramba Sinmi Sina Kongzang Sangsang Kibakloinana Sinmi Taramangana Kai Sampa Toksom Laikagi Lambida Sedria Pawa Charahan Bagi Kongzang Saksin Bahaukre Kongzang Aduda Nambol Laima Pokpam Kumpam Dagi Udaina Pangwisang da Haiki Exo FCI da Sinmi Oinamatam Sang na Tabak Tawraklay Talaksida Mathai Enterprises na FCI da Hanalaizaramba Simi Marapoma Toy Lautoklaga Anova Sinmi Sing Hapsan Bagi Tawanga Si Yaningde Masage Mayokta Sangsalapwa Kongzang Asi Ngasiga Tharaga Homlak Sure Aikoi Mapamasida Kangduna Sija Krarsanu Haiduna Charahen Bagi Kongzang Sangsan Bane Aikoi na Kaurida Chen Thori Yanduna Changsileba Kongzang Asi Mathai Enterprises na Aikoi Kauri Charam Metuna Hatbagasam Mane Aikoi Mapamasida Chizaragane Aikoi Ngaksamda Kiriba Chen Loktok Biganu Tungda Kongzang Sangsileba Sinmi Taramanga Police na Lokakre Panbayai Kafa and PD Labor Welfare Association Ge Sinmi Singna Mathai Enterprises Blacklist to Sinmi Chenge Hak Matpayaroi Hana Sangsalpa Kongzang Ge Saruk Ama Oina Tha Asigi Chechet Taratarukta Association Asage Member Nepal Police na Pazanduna Jenda Thamsen Krabade Makatarakpo Oina November Gitang Taranipanda Sinmi Nepal Amagaso Flyover Bridge da Kongzang Sangsen Bagi Police na Faduna Jenda Thazen Krabade Ngasiga Thana Puna Hausi Sinmi Kuntramatoi Police na Phazen Kre Nopilan Nomid Observation Amari Lainana High School Level Ge Thakta District Level Annual Literally Made Amade Prize Yentopage Tharama Amangase Taxam Leibung Koibe Ground Pangthokre Social Advancement Youth Association Saya Texam na Sinduna Pangthokiba Tharomaduda Langaten Zilla Parisat Member Soibam Ombi Ibeto Bidebi Amasung Texam Gram Panchayat ke Pradhan Lakpokla Pump Iboyama Singana Tharomapu Amasung Akhanaba Mitung Sing Oina Saruyaki Tharongi Nungi Oiba Waral Piraduna Saya ke Secretary Al Udam Kumarna Haikibada Haukiba December Gitang Tarani Toida Tharom Ase Pangthokadabadi Adubo Lebaki Oiba Achowa Ihau Kemarom Laikibana Matam Khara Sontharaga Ngasi Ase Pangthokpane Haiduna Matam Maduda Thokiba Nupilant Adudi Sak Tangba Sing Pangdabagi Oibana Achowa Ima Singilani Adubo Ngasidi Aikoi Ima Sing Punna Nisage Bayokta Asoba Nupilant Ama Sangsen Minaduna Haurakliban Haron Sing Kalaunaba Honarise Haiki Ngasi Ziribam District Asigi Ladiba Orphanage Home Nida Ziribam District Asigi SP Oidiba Amp Mobi Singage Loidabi Morang Tempo Ombi Punimar Sidebina Singdong Laikai Dalaiba Gulamsat Open the Shelter Home for Boys Gulamsat Children Home for Mentally Illness Girls Amadi Usatolda Laiba Gilgal Children Home Ge Agang Singda Anowachahi Lisingani Kuna Lakpage Iroinana Angang Singda Blanket Amadi Kata Kolomna Chingba Polamkia Kudon Tapkre Ngasigi Orphanage Home for Anida Kudon Tamba Aduda Child Friendly Police Station Zidabamgi Incharge SIT Rameshwar Singha Child Welfare Committee Zidabamgi Chairperson M. Maipaksana Amadi Child Welfare Committee Member L. Roman Singha Susaduyaki Asuna Orphanage Home Gi Angang Singda Kudol Tambirimba Asida Home Asigi Committee Singna Thakapa Pongdoragli
राजस्थान की अजमेर लेबा महाऋषि दयानंद सरस्वती यूनिवर्सिटी ने लौबा MAC एग्जामिनेशन 2070 के एनवायरमेंटल साइंस ता मणिपुर दगे सलाम प्रमिला चनुना फर्स्ट पोजीशन तादुना गोल्ड मेडल लौरकले हाइरी सलाम प्रमिला थौबाल डिस्ट्रिक्ट के यारिपो खोइरोम मथक लेकाई दगे सलाम कुमार मैते अमसुंग सलाम ओंबी इतोबी लेबा अंतिके मचानुपीने थासगी तांका अहुमना मना मतम येंतोपगे थोरम अमसु यूनिवर्सिटी अदुदा पंगथोक पगलोइनना प्रमिलाना गोल्ड मेडल फंगलक्तुना यारिपोक माइकई गितनतना मणिपुर के मिंगसट पुरकपबो हराव तयंबा थागतपा फोंदोपगलोइनना महाके तुंगी पुंसिदसु हेना माइपाकपा ओइरेसुनो हाइना जोन कमिटी ऑन पीपल्स वेलफेयर यारिपोक JCPWY ना फोंदोरगले जिरीबांगी बाबूपुरा दलेबा RK सनातोंबे विद्यालय की मापनसुबा एनुअल स्पोर्ट्स मीट 2019 हौदोख्रे एनुअल स्पोर्ट्स मीट हौदोपगे थरोमदुदा जिरीबांगी SPM मूवी सिंह MPS श्री L मनिटोन सिंह अमदी एडिशनल SP ओप्स AK सदानंदना अथोइबा मीटिंग थरोमपु अमसुंग अखनाबा मीटिंग ओइना थरोम अदु हौदोखे ngasigia RK Sanatombe Vidyalaya annual sports meet hodopagi tharomba aduga mari leinana athoiba meetungi warol piriduna jiribam ke SPM movie MPS na phongdokibada sports asina satra singda thona lingzen endurance teamwork unity amasung amaga nukse sanana leibagi masaka ama ohele haiki Tamal Singi Lauro Kumaiga Marilena Pangtopa Pongal Festival ge Sarukama Oina ngase Sunrise Grounda Cricket Tournament am hodokre ngasege hodopagi tharamda M Toiba Singh President Maite Council Tamore V Seka President Tamil Sangam More Joseph Ginsei Longdem President Hill Tribal Council Durga Sarma Archeria President Gorkha Sama Committee TS Buddha Maite President All Community Development Organization More Abdul Hamid was President Manipuri Muslim Council Morina Maru Aiba Miyosing Oidana Haudoki All Manipur Muslim Organization Coordinating Committee ge Executive Committee Reform the Wagaloinana Nona Thau Puga Sing Kankre President Pamda MK Ibosana was President SM Muzaffar Ali Amasung Habazuddin KH General Secretary da Rizwan Sheikh Ipam Finance Secretary da Idris Ali Publicity Secretary da Miyadat Hassan Amadi Nawaz Mojing Mayumna Media Coordinator Oina Kankre SM Jalan Amukok ki ex president ni haibadi yai aduga acting president ni haina miyamda haibadi pangal isin inaw singna madu yabi pham thokte amasung jabidana bagi appeal ju tawjari loinana amukok ani thokpagi mawangda SM Jalan na amukok ani thokna bahonariba thawong asibasu ngasigi maitei pangal isininaw sing amadi leibak miyamna jabidana ba so ngasigi anawba reformation tawraba committee asigi vice president namo oina aina miyamgi mafamda thamjari Lisingani taratare ta thokiba unaw rape case ta mara leire haiduna ex BJP MLA Kuldip Singha Sengar punsi phadok pikre Tandhokraba BJP ke ex MLA Kuldip district magistrate Dharmesh Sharmana wakuk sel oina lupala kumanga tha amage manungda pinabaswa haiki Sengara si public servant amade miyamge thazaba ado mahana betray tawre haiba wafam just haiki Kona makatana ehenba lupalak tarakaksu victim ge apopida pinabasu Kuldip Singha Sengarda kanganki India amasung Maldives ki mari asi thazabada yumpham oibane haina Maldives da India ge ambassador oiriba Sanjay Sudena haikre thazaba haibada sagapa marida chingnaba haibasi leite President Ibrahim Mohammed Solina wasak lauduna office pairakpadagi India ga leidariba marida asawa development amalakle haiki Maldives ki economy da India ne US dollar billion 1.4 fee duna mateng pangle grant asagi makada Maldives da project mayam ama pekhali haiki Assam da suspend tawduna lerakli ba internet service
mathok tawba hawkre. Chief Minister Sarbanand Sonowalna haikibada Assam ki miyamna language amasung identity mangkhargani haiduna wanariba adu karisu tawroi. Citizenship Amendment LK mayokta miyamna ihau sagapadagi December ge tang taramatoida internet service suspended tawduna thamlakhi. Assamese language amasung identity kaidungnungda manghalo haina CM Sonowalna wasaktuna haiki. CAA gi matangda irang sagapa pambasingna tunga sanduktuna ek asina masingyam laba illegal migrant sing sangalakani haina miyambo thawai wahale. Hauzik aroibada maroiba pau amane pizari artist sing yauna miyamna CAA gi mayukta protest tawkre. Combating child trafficking in Eastern District habasida workshop ama pangthokre. Loinana organic polam singe matangda awareness program pangthopaga loinana poster campaign amadi street corner meeting pangthokre. Image Paodam gasige matang sidaloijere ni tabiri bisinga.